ꯂꯝꯗꯝ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯃꯃꯜ ꯈꯪꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ ꯑꯃꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯂꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯣꯏ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯗꯨ ꯍꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯥꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯤꯑꯩꯆ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯍꯥꯏ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯕꯤꯗꯅ ꯂꯩꯔꯛꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯑꯃꯨꯀꯣ ꯑꯃꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯐꯝ ꯌꯥꯎꯗꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯋꯥꯁꯥꯗꯕ ꯊꯋꯥꯏꯒꯤ ꯃꯃꯜ ꯈꯪꯗꯕ ꯃꯤꯌꯥꯝꯒꯤ ꯃꯤꯠꯀꯤ ꯄꯤꯒꯤ ꯃꯃꯜ ꯈꯪꯗ꯭ꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯗꯨꯒꯤ ꯃꯃꯜꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯂꯒ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯁꯪꯒꯥꯕ ꯈꯔꯅ ꯎꯔꯦꯞ ꯎꯌꯨꯡ ꯇꯧꯔꯝꯕ ꯑꯁꯤꯅ ꯃꯟꯇꯤꯛꯅꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯃꯜ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯠꯇꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯗ ꯁꯔꯨꯛ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯕꯤꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯈꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯃꯤꯌꯥꯝꯁꯨ ꯆꯠꯄꯤꯈꯤꯅꯨ꯫ ꯀꯥꯎꯒꯟ ꯊꯤꯕ ꯃꯤꯌꯥꯝ ꯑꯣꯏꯕꯤꯒꯅꯨ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ भारत की चावलबा ममन यामलबा प्राइम मिनिस्टर अमना मणिपुर गुंबा पिपु स्टेट अमदा लापो मतमदा मणिपुर की मियामना हरावफम थोपा तराम तराम उफम थोपदु हराव तयाम लोइना तराम तराम ओफिसी अखोइदा हरावबगी तराम तराम ओंबगी पॉजिटिव फीलिंग अमा अखोइदा लेइतेबा लेइत्रिसी करिगिनो हाइकांदा भारत सरकार की मणिपुर मियामबु थोक्सा वसादबा मणिपुर मियाम की वाकत तादबा मणिपुर मियाम की थवाई की ममन खंगदबा मणिपुर मियाम की ई की ममन खंगदबा मणिपुर मियाम की मिट्टी पी मसक खंगदबा मरुइना लमदम सिगी येलोमी ओइरिबा मैतै सिंगना इरेपा इरमदम की अपुन मसकतम कायदनबा होनबदा अखोई इंटरनी डिस्प्लेस पर्सन मैम सि अवा फुगम द लागना मिट खुदिंग की मिट्टी की पी तारिबा सुम मैम से अखोई काउदेबा अदुना भारत की प्राइम मिनिस्टर ना मणिपुर लाकदोरिबा खोंगचत असि करिगी तमका लाकइनो करिगुंबा ऑफिस खरा सानबगी फाउंडेशन स्टोन जुंबगी हाइबिनेबा अखोई मणिपुर की मियाम सि ngaliंगी मतमदगी होना ओइजे ओइथक ngawba करिगुंबा अरंग अरक खरदा थुमबलगा याबा दुंबा कांगलुप फुरुप अमन नतिएबा अदुना करिगुंबा फिबम मतदा अखोई भारत की प्राइम मिनिस्टर लापचिदा अखोई सरुक याजरोय हाबिसि अखोई याम सेंबा खोंफम फिरेबदो हाइजबन।